ताबिरिबा अमदि मिटेंग ताबिरिबा सिंबु अहानबा मक्तदा अकोंग चानबा थोकसोमना इकाई खुमनजबग लोइनना तारामना ओक्चरी मणिपुरदा हौजिक थोकलिबा तंगदु लैतादबा फिल्म असिना मरम ओइरगा मतम खरा चैनल असिगी सब्सक्राइबर व्यूअर्स सिंग मतम खरा लापनरुबा मतुंग हौजिकती ब्रॉडबैंड इंटरनेट सर्विस तसु कोमथोकपा खरा लैरबनिना मयामना हाइबिरकपगि मतुंग इन्ना ngasisu amuk nauhaunana film ama puduna lakchari ngasi tabiriba amadi miteng tabiriba singidamak puduna lakchariba film asi Gravers hariba film aduni hariba film asi 2012 ke January 23rd ta release toki film asi horror amasung science fiction anida yumpham oiba film amani film asi horakpada island ama ulai matam asi ahingi matam oirami island asida nga phabam yoi kharasu jahas amada laktuna nga pharami tanza asida khanghoudana atiadagi metroid habadi thawan michak mathi paitharaktuna samudra aduda tasinki thodok adu nga phabam mi sing aduna uraga kanagumba amana mateng pambagi natraga kudong thibagi signal pirakpa oiramgani haina khalami jahas captain aduna thodok thokpham adu tamna thojillami मखोई मरक्तगी मियोई अमना नग्न चंगसिन्दुन येंगलमी मियोई अदुन येंगबददी मफम अदुदा करिगुंबा अमत लेरमदे अदुगा ई तैदुन लेरमी ई तैबा अदु उरगा नोनथदुन येंगबदा मिसक अदु इसिंगदा खंगौदना चिंगथकी थौदोक अदु उरगा कैप्टन गी मचानुपा अदुना सिंजंग अमा पाइदुना कीना चंगसिलमी तंजा असिदा मसक खंगदबा अमना मंगोंदसु अटैक तौरकलमी sin asidagi amuk atopa sin amada chance tawduna atopa island macha ama ulaklami hairiba island asida police officer ama lairami mahaki maming Osia haina kaurami mahak matam pumnamakta yu ngauduna ta lairami numit asida Osia na anubu officer nupi ama lawba chatlami officer nupi asigi maming Lisa kaurami Lisa island asida matam kharagi oina transfer lakhibani Lisa yamna phagi jugai pamjabi oirami adubo makhoi anina gari da lakminaba matamda Osiana Lisa ga wari amata sanaramde asumna makhoi ani police station yoraktuna changlatnami police station asigi head aduna Lisa bo welcome tawrami aduga hari ai matam kharagi mafam asidagi chattaba yadaba thabak ama leituna aigi mahut chilawna ba haiduna nangbu mafam asida aina kawbani aina nangbu yamna thajai nasagi duty ningthina tawguni haina asumna hairam laga head aduna leithokpada Osiana tapna head aduda hari anobu officer gi kari mathok tabagino mafam asida ai su leiridana aina loina yengsinba yabasida adubo head asina Osia da thajaba ngamlamde maramde mahakna matam pumbada yu ngauduna ta leibana mathangi sinda island asida nga phabam yoi ani ulai makhoi anina nga phaba matamda angakpa makhalgi sa ama samudra asidagi pharami angakpa sa adu yengna ba haiduna changsinbada liquid ama kapthorklami haiba liquid adu hu chenba yamna sathiba adugumba liquid adudi oiramde maram asidagi makhoina angakpa sa adu yonbada paisa yamna fanglani khanduna mayumda puraktuna batyukta haptuna yoklami atopa sin amadana samudragi mapanda asiba hoel khara mi singna thengnarami bawasi tabadagi Osia amasung Lisa mafam aduda yengsinba laklami makoina mafam adu yaurakpada doctor singna hana yauraklamduna asiba hoel sing adu yenglaga hari angakba thawdokni hoel sing asi ngasi ngarang ta siba nathi matam kuirabagi mamangda sirabani aduga tariba dakpham sing asina nungda yesinbagi dakphamni doctor gi wahi asitaraga Osia yamna ngaklami maramdi mahakna leirakpadagi asigumlaba thodok asi amukta thokidabana Osiana mafam amada amuk laktuna construction gi thabak tawuna pa amada mahaki crane aduna asibo well sing adu lokhatnaba hairami Osiana hairam matung ina nupa aduna mahaki khongloi singa loina duna asibo well sing adu lokhatnaba haiduna chatlami asumna samudra mapanda laktuna asibo well sing adu lokhatuna atai mi sing adu chanaki maduda nupa aduna mahaki khuchu khulai khara leihore haiduna mahaki khongloi amada lawruna ba hairaduna chatlalami aduga mahakna gari da kakhatuna ngairami nupa adugi khongloi asina asum lakpada yamna ngakpa marum khara urami
mahakna paiduna yenglingayda samudra tamna khanghaudana chingthaki asomdana gari da nupa aduna mahaki khongloi adu kuina ngaibada laktre haiduna torchlight ama kaptuna yengba chalami atopa sin amadana bar ama ulai bar asida lisa su leirami hairiba bar asi matai manau anina chalaiba bar amani bar asida wasya ayamba matamda yu thaktun leirami bar asida mamangda nga faba chatpada angakba sa ama farakhiba misak adusu laktuna yu thaklami misak asina wasya dhari aina angakba sa ama nga faba chatpada phari madu yolabadi paisa yamna fangani wahi asi wasya na taraga nupa asina yu ngauraga panghaida hairiba wa oiramgani haina khalami aduga wasya su yu yamna thakpana kari amata khantharuba tawde ahing asida atopa nga faba nupa adu mayumda amu ulai nupa asina mayumda leiringaida kanagumba amana thong thilakpagum tawi haiduna yengba laklami nupa asina thong adu hek hangdokpadadi misak ama yanduna leiba urami mahakna misak adu yengnana haiduna thoglakpadadi masak khangdaba amana mahaksu matakta chingkatki thongdok asida nupa asigi nupi aduna chenthorktuna sa adu ubadagi kiraduna mayum manungda changsinduna thonglon silami yumthak adudagi mahaki mapuroiba aduna yamna kanna lawbagi makholsu taraklami khonjel adu taraga tawfam amata khangdana nupi adu yamna kirami amasung mayumgi chimni haibadi yumthak phawba lambi adu yamna kina thingnabu hotna jarami tanja asida nupi adusu chimni asidagi matakta chingkatki sathiba sa asi matau karamna mafam asida lakhibano haiba adu suidana yawrakhigani lehak leraga atopa nupa aduna bardagi halaktuna angakba sa adu yengbadadi bat tube aduda yawramde mafam aduda marum ama lerami aduga angakba makhalgi liquid su thengnarami nupa aduna yengkhatlubada angakba sa adu phaglangda naptun lerami sa adu makhut yamna palami sa aduna nupa aduda attack tawraklami nupa aduna sa adu makhutna kanthoklami aduga hatlami mathangi numita lisana barda laktuna bar fambi nupi aduda osya gi maramda hangami maramde lisana osya bo pamjaba haurakpana nupi aduna hari osya luhongtri mahak mayumda mathanta laibani mathangi sinda nga faba nupa aduna osya amasung lisabu phone tawduna kaurami nga faba nupa aduna mana hatkiba sa atu lepta puraktuna yenghalami sa adu doctor na research tawraba matungda hari aina amukta asiguma makalgi sa asi ukitri yengbada yamna sathiba sa mali hairiba sa asi graver haina kawi doctor aduna graver adugi marai adu chingthoktuna yenghalami marai adu yamna sanglami doctor na amuk makha tan hari graver asi ising amasung I khaktamak thakpa sa mani asumna haiduna sa adugi marum adusu uhalami pumnamak asi oceana taraga samudra mapanda well sea khiba amasung barda nga faba nupa aduna lirakpa pumnamak adu mari leinarakpagumna khalami maram asina oceana mafam adudagi lisaga loinaduna samudra mapan adu tamna laklami mafam adu yawrakpada construction gi thabak tawba nupa adugi gari adu leiba urami madu uraga oceana khale madudi misak aduna mahaki gari asi mafam asida thamlamlaga chatlamloi haina maram asina osia amasung lisana manak nakpa yum amada changluktuna yenglami yum adu atei kanagi sunate nga faba nupa ama hatkiba adugi mayumda graber na hatuna yankiba misak adugi mayum oirami yum adu osia amasung lisana check tawbada lepta sa adudagi namthiba manam adu namlaklami makhoi anina chingnaduna yumthakta yengbu matamda nga faba nupa adugi phurit adu segaiduna yanbu urami lisana chingnaraduna fi adu chingkhatpada nga faba nupa adugi makok adu makhada taraklami makhoi anina chingnaduna nga faba nupa adugi makok adu lepta puduna laklami doctor na madu yenglaga hari aina achumbadi haiba ngamde adubo mihat asi yamna sathina hatpa mihat amani tanja sida atopa nga faba nupa adu laktuna osia amasung lisabu puduna mayumda laklami yum adugi phaglang adu kaiduna bat tube adu yumgi mapanda tadun lerami pumnamak adu ubada khanglami
मदुदी बात ट्यूब तले हुब मरुम अदु सा ओइना ओलदुना थोखरे हाइबा लिसान हरे मसिन ताकपदि सा सिन थोक्तुना मी सिंग अदु हाटप ओइगनी ngarang nong chukhiba aduda sa si thokpani sa si nong chuba khakta natana atopa matamda thoglakpa ngamde lisa gi wahi asi taraga nga phaba nupa aduna amuk khumlai sa sigi ningthau nupi adugi leifum adu ai khani wahi asi taraga makhoi ahum punna sa pumna maki ningthau leifum adu tamna laklami aduga surung aduda osia ga lisa ga changlami nga phaba nupa adudi surung adugi mapanda leptunu lewi ओसियागा लिसागना सुरुंग असिगी मनुंग चंगदुना असुम येंगबदा हंगाम मपाल मचुकी फी सुट अमा तादुनु लेरंब थेंगनरमी थेंगनरिब फी अदु अतै कनागी सुनते फिल्म असि होरपदा nga फाबा मियोय खर उलकपा अदुगी मरक्तगी कैप्टन अदुगी मचानुपा अदुगी फी अदुनी मखोयसिंग अदुसु सा असिन एटेक तौखिबनी तंजा असिदा मफम अदुद लैबा सा अदु थोगलक्तुना मखोयदि एटेक तौरके तौबदा मखोय अनिना सुरुंग अदुदगी चेंथोरकलमी सा अदुदी सुरुंग अदुदगी चेंथोरकप ngamlamde maramdi nungsa mangal aduda thoglakpa ngamdabana thogdok asigi matungdagi makhoi ahumna lepta halaktuna sa adu matau karamna hatkani haiduna research tawba horakami lepta asiba sa ama laiba adu thau haijinduna mai tharami lepta mai chaklakpa aduda mathaktagi ising masana sai tharaklami सा अदुदा इसिंग अदु तासिनबदगी सा अदु हिंगलकलमी अंगकप थौदोक अदु उरगा ओसियाना नक्सिंदुन येंगबदा सा अदुना लिक्विड अदु ओसियागी ममाइदा कापसिलक्तुना मकोकता सा अदु नपतुना अटैक तौरकलमी ओसियाना सा अदु कन्ना होनदुना लौथोकलमी थौदोक असि nga फाबा नुपा अदुना उरगा हरे ngarang aingondasu asum sa asina अटैक तौरी aini yu ngawna oira male sa asina aingonda अटैक तौरपदा मसा सोंथकी nga फाबा नुपा असि वा असि तारगा मखोइने खंगई मदुदी सा असि युगु यामना येंगथिने हाइबा नुमित असिगी अहिंगदा दोंग नुंगसित कन्न चुगनी हाइदुना रिपोर्ट लागलमी मरम असिना ओसिया अमसुंग लिसाना प्लान अमा तौरमी मखोइ अनिना बार अदुगी मपुगी मनाक्ता चतुन हाइरमी आइलैंड असिदा लैरिबा मिपुंग खुदिंगमकी पुंसी यामना कुदोंग थिनिंगाई ओरे यामना साथीबा सा अमना अटैक तौगदौरी अदुबो मसिदगी हिंगनबा अमत ngairba उपाय अमखक लै मदुदी मिपुम खुदिंगमकना यु यामना थक्तुना मखोइगी इसिंग अदु युगी मया यावरबदी सा अदुना अटैक तव ngamloi मसिगी असेंगबु वारी असिदी कना अमतदा खंगनबा यारोय मरमदी मयाम सिंग अदुना असेंगबु वारी अदु खंगलकलगदी यामना मिपाइनगनी बार मपु असिना वारी असि तारगा मखोइना हाइरिबा अदु यारमी मथंगी सिंदा मखोइना टेस्ट तौनना भाइदुना लिसागी ई लौरमी लिसाना ई लौद्रिंगैदा यु यामना थकलमी लिसागी यु थकलब मतुंगदा लौथोकलब ई अदु सा मचा अमदा पिथकलमी सा अदुना ई अदु थकपदा खुदक्तु सिरमी मतंग असिदगी मखोइना टेस्ट असि माइ पाकले हाइबा खंगलमी मथंगी सिंदा लिसा अमसुंग ओसियाना चर्च अमदा लाक्तुना मयाम तिल्लबा अदुदा बार अदुगी मतंगदा हाइरदुना मसिगी ओइना फ्रीदे युसिंग अदु थकप यागनी हाइना हाइरमी मरम असिदगी मिपुंग खुदिंगमक बार अदुदा यु थकनबनी हाइदुना लाक्नरमी अहिंगी मतमदा मखोइना सा अदु फाननबा हाइदुना खुलाइसिंग येंगसिंदुना थौरांग तौनरमी मयाम पुमनमक अदु बार मनुंगदा लैनरमी तंजा असिदा लिसा अमसुंग ओसियादी कार मनुंगदा लैनरमी लिसाना यु यामना थक्किबन मरम ओइरगा करी अमता खंथब तौदना ओसियादा महाकना पामजबा अदु थामोय सेंगना फोंदोकलमी असोमदना बार मनुंग अदुदा मयाम पुमनमक अदु यु थक्नदुना यामना हरावना लैनरमी तंजा असिदा अहल अमना वाशरूम चंगनबा तौबदा वाशरूम अदु मी लैरंबदगी बार अदुगी मपानदा थोकलकलमी मपानदा नोंग कन्न चुरमी नोंग चुबा अदुना मरम ओरगा सा मचा मयाम अमसु थोकलकलमी अदुगा अहल अदुदा अटैक तौरकलमी थौदोक अदु उरगा लिसा अमसुंग ओसियाना गारीदगी कुमथरक्तुना अहल अदु कन्नना होनरमी अदुबो तंजा अदुदा असोबा सा अमा लाक्तुना अहल अदु चाखिरमी मदु उरगा लिसा अमसुंग ओसिया थवाई हिंगनबा हाइदुना चेलमी अदुगा गारी मनुंगदा कारमी लिसाना पाखतुना गारीगी साइरेन अदु खोंगलमी साइरेन गी मखोल अदु ताबदगी सा अदुना गारी अदु तमना लाक्तुना गारी अदु थुगाइनबा होनरमी
Lisa amasung Oceana kudong chabalawduna gari adudagi kumthaduna bar manungda chensilami. Bar manungda changlakpada bar mapu aduna Oceana harai. Yu pumnamak loikre. Aikoi mafam asidagi yamna thuna chatkinaba tawsi. Wahi asi taraga Oceana harai. Aikoi mafam asidagi atopa mafamda chatpa yaroi. Mayam punamak mathakta kanaro. Asumna mayam adu mathakta kananaba haibada mayam singaduna karigino haina hangami. Adubo Oceana asengba wari adu mayam da haidoklamdi. Lepta thabak toramba doctor aduna yu yamna thakman khiduna gyan amata tadana bargi mapanda ngauduna thoglakami. Doctor aduna asum lakpada grabber achoba adu mamangda leirami. Doctor aduna sa aduki manakta changsinduna photo namlami. Maduda grabber na doctor adu yamna lapna thomdoki. Bar manungi mi sing aduna thogdok asigi matangda Kanglakpadagi mathwai hingnana bahaiduna koi chenarami. Oceana mayam adu phathaduna hari. Pumnamak mafam asida karisu toroi. Sa asina yuwa yamna yengthinai. Maram asina kana amatada etik tawangmloi. Tanja asida kudong thiba amana mayam pumnamak adu yu thaklabasu Oceadi yu loi kiduna thakhauramde. Maram asidagi graverna Oceabu kiduna mafam asida lakpa tarami. Oceana sa adu mafam adu dalaklabadi afaba oidarui haiduna masa mathanta mafam asidagi thoknana ba haiduna phirep leplami. Tanja asida Lisana Oceana hari. Sa asina pumnamaki punsida khudong thibanang hale. Aina construction site JCB morami. Hairiba JCB aduna grabber adu phaduna thamlaga nongalakaba matungda nungsa mangan phanganduna hatkrase. Oceana Lisagi idea adu yamna pamlami. Adubo makoi gari so adudi makhada lehorami. Maram asina Lisana thauna laina makhada kumduna so adu lawraklami. Aduga makoi ani construction site adomda thoglaktuna Oceana thau yamna leiba mafam amada grabber adu laknaduna kausinaba hotnarami. Maramdi grabber adu thau singi marakta maina chagan kinaba haiduna. Adubo grabber gi asangba marai aduna Oceabu awangba mafam adudagi makhada tahalami. Aduga etek tongnana bahaiduna changlakpada Lisana JCB ama thaujilaktuna grabber aduda nantha handuna thamnami. Adugo Oceagi manakta changduna yu bottle ama thakminnagi haina tawringaida grabber gi makhut amana lamlaktuna Oceabu konduna pusilami. Aduga chage haina tawrakpada Oceana yu bottle adu grabber aduda haijilami. Maram asidagi grabber aduna Oceabu thadoraklami. Lisana nongoi paikatuna thaugi drum aduda kapsin badagi mai hauraktuna grabber adu tumna chaktuna siki. Asumna sathiba sasing adu mangkirami. Adubo thogdok asida miyoi kayagi thawaisu mangki. Mathangi sinda Lisa amasung Oceana su mayumda punna thamogi wa phongdoknatuna hanminnaraklami. Asumna matang asida film asigi aroiba saruk waiki. Telaba matamgi manungda yamna nungairaba film ama amuk puduna laksuki. Ngasige oinadi pumnamakpu amukkan ikai kumnajaraga matang asida tension jari.